Senapati Jilada Ningthamtha Changba Horokpaga Loinana Ingba Haure Ayuk Amashung Namidangi Matamda Leichil Thaba Haure Adubo Ningthamtha Changlakpa Haibashi Jila Ashigi Miyamgi Oinadi Yamna Haro Nungaiba Matamni Kumamagi Lo Shingi Tabak Humnamak Loiduna Jana Thagnaba Marangkaina Yumda Paisinduna Thamlaga Pothaba Amashung Lakaduriba Kumai Mayamgi Ashada Hingba Matamni Senapati gi ching umang amasung akoibagi shaktam hojik yengbadasu yamna phajaba matam oiri lawfam pumnamak hojik phau mulakpagi sanamachu manna phajari jila sida hojik low khaunaba amasung lokpa haunare lomi imung khudingmak magi low matam chana lokhaunaba lobukta lainakhre School College hojiksu hangdribana maheroi oiba macha masu singsu lobukta mama mapagi mateng pangnari makhuisu henna nungaiba tungi khanbada chokthaba leitana thabaksu nomli ningthamtha lakle adobo jila sidasu manipur gi mafam ataida tawbugumna COVID-19 ge anisuba phase hojiksu loidri jila sigi apunba mi masingna yengna rubada yamna henna wangna chang natrabasu active case khara adumak leiri Adobo nungaiba matam lakpa haure haidunasu checksingba tokpa yadri amaromda Senapati Jila asida COVID vaccine kapagi chang yamna nemba asina amuka henna checksingba amasung khongjel yangna vaccine kapthokpagi tangai phadaba leiri amaromda ingba horokpa asida angang singi laina kiasu lakadoribuni Marakasida Senapati Jila asida healthcare infrastructure singatpagi thabak leptana yamna kanna changsilli Chadlibatha ashigi ahanba chayolda district hospital Senapati da minute amada oxygen liter chamanga puthokpa ngamba PSA oxygen plant ama PHE minister Losadi khona sangakre thoramaduda minister na Senapati bu masa nau hawa jila ama ohanba appeal tawkhi healthcare infrastructure phagathanaba khongjangi sharuk ama oina tha ashigi anishuba chayoldasu district hospital asida telecardiology services haudokre Thorang asi World Heart Day thorangi mari lainana sinbani masigi theme na use heart to connect haibisini paikhatliba thorangsing asina ana leingi lamda awatpa kya lairamba adu khara makhaidi kokhanba ngamlagani handakta Union Minister of State for Minority Affairs John Barla mahaki Manipur khongchatki sharuk ama oina Senapati District Headquarters da laktuna Jila asida paikhatliba PMJVK gi project kia yengsinki project sing adugi thabakta minister na apenba fondokhi Senapati Jila gi maruoina Naharol asi wildlife amasung environment kanba amadi ngaksenbada yamna thawai yaujaba kangbuni makhoina hotnaduna chahi kia gi mamangdegi lamlaki sha uchek faba hatpa thingduna lakli Senapati Forest Division na sinduna October amada 66 Wildlife Week 2021 pangthokhi Taphogi St. Anthony School Rikumaida Pantokhiba Chayol Thoram Aduda Wildlife, Nature and Human Existence Haiba theme da online slogan competition is say competition da Mahare Masing Yamna Sharukyaki Masimak Chahi Nauriba Angang Singna Wildlife, Nature Amasung Makhuigi Environment Pu Nungsijabagi Khudamni Jila si horticulture gi puthok marangkai na mapung oina mao gi alu haikha amasung squash puthok pada maming chatlibni adobo aina yadaba popi tharambasing manghanduna madu thaba lomi singda atopa hingnabagi lambi piba oina district police amasung district horticulture office na chief minister gi no to drugs ichau gi makhada thanaba maru marang piba amasung training piba gi thorang kya paikhatli masida natana Mission for Integrated Horticultural Development Yauna Scheme Kiagi Makhada Beneficiary Singda Khoi Upu Sprayer Extractor Nachingba Yengthoktuna Lomi Singi Yaifa Thorang Kia Paikhatli Sana Khotnabagi Lamdasu Senapati Jila Ashi Matam Pumnamakta Thawai Yauba Jila Ama Oiduna Lakli Adobo COVID-19 Laichat Laikhibadagi School College Hangdaba Mi Tingbagi Athingba Kia Laibana Matam Sangna Tournament Championship Sing Shinba Lebduraba Matungda Handakta Jila Shigi Mapungdung Khulda Taruk Shuba Mareri Open Tournament Pangthokre Mapungdong Youth Club na Sinba Tournament Aduda Volleyball Masana Ahum Amasung Penalty Shootout Competition da Senapati Jila gi Tungan ba Mafam Singdigi Team Humfutara Nithoi na Sharuk Yaki Winner team singda cash prize amasung trophy pikhi Hiram khudingmakta atai jila singa thong manana chatnaba honariba mahai tambada manjil thariba Senapati Jilagi maheroi sing ngasisu COVID laichat karamba matamda loigani Kodongai School College hangani haina khorang nairi adobo loruk tha lakpadagi kharama khai pukning wakhal thairabasu makhoi gi career gi khanbada wanari
Amaromda lo lokpa loiraba matungda lakadoriba loruk kumai naksilaklibा Christmas amasung New Year gi kumai khallaga anoba chehina anoba aunba amadi soidana purakani haibagi ashada hingnari lakliba ningtham tha asina covid laichat loihankhiduna awa ana laitaba nunga yaifaba matam ama soidana purakpa oirasinu hena ekhoi punna asha tauminasi covid gi chatna kanlong ngakpa kaukhiroisi